MLA Tarana Tokai Taraga Tongam Saswanama Tozerga Haragliba Si Kari Maramdagino, Karigi Haraglibano Habadu, Manipuri Assembly the Pukatuna, Kanagadabni Haina veteran politician O.Joy na Fundokray. Wafamasi nga si Manipur Press Club tapang tukiba pang misingo na ba madam hak na fundokibani. Mak na makatara doon na. Assembly lariba si Fakitahan Gumsi, Narco terrorist singna khutlai pairaga, Migi yung may thaduna, meecham kaya hattuna, erang houraga, lougani hairiba wafamasi, oithokloi wafamni. Noong maging misi mina kaya may hensil ang liba si atubo matamda tang dulay tanan lay na ba lengak na, mamuta na kanaraga warusin por katabani. Amarom hana dagi laminar laba kang lup sing nakal animak wakal fatharaga, hanagi matogum nung si sana na punihimina si haina apel tauke. Sambitan da oithokloi haibasi madagi oithokloi haibdu madeda akoi wasak tugai haibasi masi port tugai ba adu haibasi karena MLA na akoi di Manipur gi ai kana ba tauni haina oithokloi no port ka assembly yor kana Manipur tugai ge hagal agadi Manipur le lagi ba MLA puna machigi japani ga wori loina na house le ba house Manipur assembly ai adu wei ko Manipur assembly di mahau gaw da ba mapun yaw da ba leibak tugai ba kalu karana pulla ga kara ga leibak tugai ba yawa madu ba achau ba leibak asi mang na putak ga ma sakoi ba adu ba assembly wei maram china Bharat ki parliament oishno natraga atai atop state assembly oishno kari ko kanda akoi ki Bharat ki samvidhan ki makada oithokloi ba se masi tugai ba se Unitical Kandani, Madhusada Yadava, Maham Takada Sadati, Wang the MLA Amana, Miam Yurkoi Amana Sakada Sadati, Wang the Tawadu, Tabakamani, and the Moishing Jack with the Navy to E. I don't complain to Tawani.